Dhanamantri University ke hausi koiriba fibam asi hena chaothorakpaga loinana University asige khoisaonaraba maheiroi singna University asige administrative block Mamangda Mei Thaba Yaona Khongjang Changsinkhre University asida taruk suba semester tamliba oinam keva kauba maheiroi amana fongdorakpagi matungina University asige manga suba semester exam ge fall ngasi fauba haidoktona thamba maramna maheiroi kaya Manipur University Yaona atopa state ki tongan University kaya da mahitamba fangdabagi fibam de leire masi pumna magasi University asigi hauzik leiriba mari lenaba authority singna magi tawfam thokpa thabak pukchil sengna tawkidaba amadi tande mande tawba mawongna ngasi maheiroi singna asigumba fibam asi mayoknabani Thangwai banda leiriba imaivel singaloinana ngasi sangsiliba khongjang asidagi hena kanba mawongda hayengdagi akanba khongjang sangsilagani haina fongdorakli Taseng namak ngasi akhoi Mei Thadana khotana tawribasi akhoi pamaga willingly oina tawgiba khotkiba kaim leiba nate authority dagi taba yaba wasi sum taraga lae tawbudabu khangwa ngamalaktabudagi miyamdasu leiriba amotpaje khara phongdoknanaba mayamnasu khangnanaba aduga loina akhoi pamibasisu khitang phanggadra haibagi asada akhoi je tawjarakpaneba ko authority na mamangdagi sigi step si padana lokhat piram taragadi kaisu akhoi dasu asigumba khudongchada mayoknariba mayam singasya mayoknaram loiba Moina thabak to matang chana tawdabida dilema le tawraga namjilaga thamgiba mayamduna akhoi satra mayamda sisingse nonggi sum awaba sia taba helala ineba akhoi ikhongjida moina chingjangam pairaga yanjin bibaga chap manayeba sije akhoi CM unaba EM unaba governor fawo unore tasengna haijaraba kanda ado authority kamu unatargasu chieda khatang tawro na thadokpado sign tawr thadokpado adu pamdeba akhoi pamije tawba loire Si noinda phangalabani pirabani na puthoga utpado adu pameba